Hojik luk teruki agitation ni hojik tawduri se ngarangan amra Bengali organization ko belum amana PJC LPS ki lomi kanjana ba sistem asigi mayokta Supreme Court ta wakil kibagi mayokta hoba education ay tare kasena nanti sagi LP asi kasenga sagi democratic right am koi sagi oi democratic right asiu Supreme Court ta amra Bengali organization na wakata institution di wang modani sigi mayokta holiba unselaga apun bagi oiba ye khongjangni hairiba khongjang asida koi jesi RPF na pindo oina hauba khongjang Manipur khana asida laiba yahami kanjana ba tauriba iho asida Manipur kumbana ju support obiyu haina jo appeal tawjari jesi RPF ki adegi police Police ni dam ghar ka dore police la Manipur yang gila itu Malaysia harus ada kalau itu lagi Jadi polis kampung nari